ꯐꯧ ꯁꯨꯕ ꯃꯥꯁꯦ ꯍꯩꯇꯕꯅꯤꯅ ꯑꯩꯈꯣꯏ ꯏꯃꯥꯅ ꯁꯣꯏꯗꯃꯛꯀꯤ ꯆꯩꯔꯛꯑꯅꯦꯅ ꯑꯩꯅ ꯂꯣꯟ ꯑꯗꯨꯝ ꯇꯝꯕꯤꯕ ꯅꯨꯡꯗꯥꯡꯗ ꯃꯤ ꯂꯩꯇ꯭ꯔꯀꯥꯟꯗ ꯏꯕꯥꯅꯤꯒꯤ ꯊꯕꯛ ꯍꯥꯏꯁꯦ ꯑꯉꯥꯡꯁꯨ ꯂꯩꯁꯤꯜꯂꯛꯀꯨꯝ ꯇꯧ ꯅ ꯆꯥꯕꯗꯤ ꯌꯥꯗꯕꯅꯤꯅ ꯃꯤꯉꯣꯟꯗ ꯆꯦꯡꯁꯦ ꯍꯪꯉꯨ ꯀꯥꯟꯗꯁꯨ ꯑꯩꯈꯣꯏꯁꯦ ꯂꯩꯇꯕꯅꯤꯅ ꯁꯤꯡꯕ ꯉꯝꯃꯣꯏ ꯍꯥꯏꯅ ꯑꯗꯨꯝ ꯈꯜꯂꯒ ꯍꯪꯉꯛꯄ ꯀꯥꯟꯗꯁꯨ ꯃꯤꯅ ꯑꯃꯠꯇꯁꯨ ꯄꯤꯕꯤꯔꯛꯇꯦꯕ ꯍꯥꯏ ꯃꯌꯥꯝ ꯉꯁꯤꯗꯤ ꯉꯥ ꯇꯥꯎꯕꯒ ꯆꯒꯦꯝ ꯄꯣꯝꯕꯒ ꯉꯁꯤꯗꯤ ꯆꯥ ꯇꯧꯋꯤ ꯎꯇꯤꯁꯨ ꯌꯥꯎꯔꯦꯀꯣ ꯎꯇꯤꯁꯨ ꯌꯥꯎꯔꯦ ꯎꯇꯤ ꯌꯥꯎ ꯑꯗꯨꯒ ꯆꯒꯦꯝ ꯄꯣꯝꯕꯅꯦ ꯎꯇꯤ ꯀꯥꯡꯉꯧ ꯑꯗꯒꯤ ꯊꯥꯡꯖꯤꯡ ꯁꯤꯡꯖꯨ ꯑꯗꯒꯤ ꯁꯤ ꯊꯕꯤ ꯂꯩꯔꯦ ꯁꯤꯗ ꯉꯥ ꯃꯔꯨꯝ ꯑꯇꯥꯎꯕ ꯆꯝꯄ꯭ꯔꯥꯁꯨ ꯌꯥꯎꯔꯦ ꯉꯁꯤꯗꯤ ꯃꯊꯦꯜꯁꯤꯅ ꯄꯨꯈꯝ ꯑꯆꯧꯕꯁꯤ ꯄꯤꯛ ꯊꯜꯂꯦꯍꯦ ꯉꯁꯤꯗꯤ ꯍꯣꯔꯦꯟ ꯍꯧꯒꯠꯇꯕꯁꯨ ꯈꯪꯗꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯕ ꯌꯥꯅꯅꯕ ꯏꯁꯣꯔꯗ ꯉꯥꯏꯍꯥꯛꯇꯪ ꯃꯍꯤꯛ ꯃꯅꯥꯏ ꯌꯥꯎꯗꯅꯕ ꯑꯩꯈꯣই ꯏꯁꯣꯔꯗ ꯍꯥꯏꯖꯒꯦ ꯁꯤꯡꯗꯨꯗꯤ ꯈꯔ ꯏꯟꯗ ꯊꯝꯃꯝꯃꯨꯀꯣ ꯍꯩꯅꯗꯕꯤꯔꯕ ꯍꯥ ꯑꯩꯗꯤ ꯏꯁꯤꯡꯗꯣ ꯃꯈꯥ ꯊꯝꯕꯅꯦ ꯍꯣꯔꯦꯟ ꯂꯥꯝꯕ ꯋꯥꯏ ꯑꯗꯣ ꯏꯆꯤꯟ ꯏꯅꯥꯎ ꯏꯆꯥꯁꯤꯡꯅ ꯏꯕꯥꯅꯤ ꯀꯃꯥꯏꯅ ꯇꯧꯔ ꯈꯪꯅꯔꯛꯄꯅꯣꯅ ꯍꯪꯕꯤꯔꯛꯄꯗꯣ ꯑꯗꯣ ꯉꯁꯤꯗꯤ ꯑꯗꯨꯒꯤ ꯋꯥꯔꯤꯗꯣ ꯑꯗꯨꯝ ꯃꯆꯤꯠ ꯃꯆꯤꯠ ꯁꯥꯔꯛꯀꯦ ꯑꯗꯨꯗꯤ ꯏꯀꯥꯏꯖꯩꯍꯦ ꯏꯟꯁꯥꯡꯗꯣ ꯍꯥꯎꯔꯞꯇꯪ ꯌꯦꯡꯉꯤꯒꯦ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯔꯁꯤ ꯉꯥ ꯇꯥꯎꯕꯁꯤ ꯀꯌꯥꯝ ꯍꯥꯎꯒꯦ ꯌꯦꯡꯒꯦ ꯅꯪ ꯊꯣꯛꯎ ꯌꯥꯔꯣꯉꯣ ꯍꯥꯎꯔꯦꯍꯦ ꯉꯥ ꯇꯥꯎꯕ ꯂꯩꯔꯤ ꯆꯒꯦꯝ ꯄꯣꯝꯕꯗꯣ ꯑꯝꯇ ꯌꯦꯡꯉꯨ ꯑꯗꯨꯗꯤ ꯍꯥꯎꯋꯤꯍꯦ ꯍꯥꯎꯋꯦ ꯁꯤꯗꯤ ꯑꯩ ꯅꯨꯄꯤꯒ ꯈꯪꯅꯕ ꯍꯥꯏꯁꯤꯗꯤ ꯑꯩ ꯍꯥꯟꯅ ꯍꯣꯝꯒꯥꯔꯗ ꯑꯣꯏꯔꯝꯃꯦ ꯍꯣꯝꯒꯥꯔꯗ ꯑꯣꯏꯔꯝꯕꯗꯒꯤ ꯑꯩꯅ ꯇꯥꯕ ꯃꯐꯝꯗ ꯄꯣꯔꯣꯝꯄꯥꯠꯇ ꯑꯩ ꯇꯥꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯀꯩ ꯑꯣꯏꯒ꯭ꯔꯦꯗ ꯂꯩꯕꯗꯒꯤ ꯈꯪꯅꯔꯛꯄ ꯆꯥꯛꯇꯤ ꯂꯝꯄꯥꯛ ꯑꯗꯨꯒꯤ ꯍꯦꯛ ꯃꯅꯥꯛꯇ ꯑꯣꯏꯔꯝꯃꯦ ꯑꯩꯈꯣꯏ ꯑꯣꯐꯤꯁ ꯃꯅꯥꯛꯇ ꯃꯣꯏꯒꯤ ꯕꯥꯜ ꯕꯦꯗꯥ ꯃꯟꯗꯤꯔꯒꯤ ꯁ꯭ꯀꯨꯜꯗ ꯃꯥꯁꯦ ꯑꯗꯨꯝ ꯃꯍꯩ ꯏꯁꯤꯡꯒꯤ ꯇꯦꯡꯀꯤꯁꯦ ꯃꯣꯏ ꯇꯣꯇꯤꯗꯣ ꯑꯗꯨꯗ ꯇꯥꯕꯒꯤ ꯑꯗꯨꯝ ꯏꯁꯤꯡ ꯂꯧꯕ ꯂꯥꯛꯄ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯈꯪꯅꯈꯤꯕ ꯍꯥꯏꯇꯥꯔꯦ ꯅꯪ ꯈꯪꯅꯩ ꯍꯥꯏꯗꯣ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯐꯥꯔ ꯈꯪꯅꯔꯤꯕꯔꯥ ꯐꯥꯗ꯭ꯔꯤꯉꯩꯗ ꯈꯪꯅꯔꯤꯕꯔꯥ
ꯌꯥꯝ ꯅꯧꯅ ꯈꯪꯅꯒꯦ ꯑꯗꯨꯝꯇ ꯍꯥꯏꯕꯤꯌꯨꯅ ꯈꯪꯗꯦ ꯑꯉꯥꯡ ꯑꯣꯏꯔꯤꯔ ꯑꯩꯈꯣꯏꯁꯦ ꯄꯣꯔꯣꯝꯄꯥꯠꯇ ꯂꯩꯉꯩꯗ ꯉꯥ ꯌꯥꯝ ꯐꯥꯏꯌꯦꯕ ꯃꯥꯅ ꯊꯕꯛ ꯇꯧꯔꯒ ꯂꯩꯔꯛꯄꯩꯗꯣ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯂꯩꯁꯥꯕꯤ ꯃꯆꯥꯕꯨꯗ ꯐꯥꯖꯔꯦ ꯑꯗꯨꯁꯨ ꯏꯀꯥꯏꯕ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ ꯅꯠꯇꯕꯗ ꯑꯩꯈꯣꯏꯁꯦ ꯍꯥꯞꯄꯦꯟꯒ ꯁꯦꯠꯂꯒ ꯉꯥ ꯐꯥꯕ ꯏꯁꯤꯠꯄꯒ ꯌꯥꯝ ꯆꯠꯂꯦꯕ ꯑꯗꯨꯗ ꯈꯪꯅꯔꯛꯄꯅꯦ ꯑꯗꯨ ꯈꯪꯅꯕ ꯍꯥꯏꯁꯦ ꯉꯥꯗꯨꯗꯤ ꯑꯗꯨꯋꯥꯏ ꯖꯒꯥꯗꯨꯗꯤ ꯍꯧꯖꯤꯛ ꯄꯨꯂꯤꯁꯀꯤ ꯀ꯭ꯋꯥꯇꯔ ꯂꯣꯏ ꯁꯥꯖꯤꯟꯈ꯭ꯔꯦ ꯉꯁꯤꯗꯤ ꯃꯣꯔꯣꯛ ꯃꯦꯠꯄ ꯌꯥꯎꯗ꯭ꯔꯦꯅ ꯌꯥꯎꯋꯤꯗꯨꯗꯤ ꯁꯤꯡꯖꯨ ꯌꯥꯎꯇꯣ ꯊꯥꯡꯖꯤꯡ ꯁꯤꯡꯖꯨ ꯍꯥꯏꯗꯅ ꯃꯊꯦꯜ ꯌꯥꯝꯃꯟꯗꯅ ꯎꯈꯤꯗ꯭ꯔꯦꯕ ꯌꯥꯔꯦ ꯑꯗꯣ ꯃꯣꯏꯅ ꯊꯕꯛ ꯇꯧꯔꯛꯄ ꯑꯩꯈꯣꯏꯗꯤ ꯊꯕꯛ ꯇꯧꯕ ꯃꯇꯝꯒ ꯌꯥꯕ ꯃꯇꯝ ꯅꯠꯇꯦꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯀꯟꯅ ꯉꯥꯎꯕ ꯃꯇꯝꯅꯦ ꯅꯪꯗꯤ ꯀꯥꯎꯕ ꯀꯥꯎꯗꯕ ꯈꯪꯗꯦ ꯃꯣꯏ ꯀꯥꯠꯇꯦ ꯃꯣꯏ ꯂꯩꯐꯝꯗꯨꯒꯤ ꯆꯧꯀꯤꯗꯥꯔꯗ ꯍꯥꯏꯇꯥꯔꯦ ꯆꯥꯏꯕꯤ ꯍꯌꯦꯡ ꯅꯪ ꯂꯩꯁꯥꯕꯤ ꯐꯥꯔꯗꯤ ꯈꯝꯕꯅ ꯂꯧꯒꯅꯤ ꯍꯥꯏꯅ ꯑꯗꯨꯝ ꯍꯥꯏꯗ ꯑꯩ ꯅꯪ ꯃꯥꯃꯗꯨꯒꯣꯟꯗꯨꯗ ꯍꯥꯏꯔꯨꯔꯕ ꯀꯅꯥꯅ ꯑꯗꯨꯅ ꯃꯥꯅ ꯁꯥꯔꯒ ꯉꯥꯡꯕ ꯋꯥꯅꯤ ꯅꯪꯁꯦ ꯑꯩꯒꯤ ꯂꯩꯁꯥꯕꯤ ꯐꯥꯔ ꯂꯧꯅꯤ ꯍꯥꯏꯗꯦ ꯃꯉꯣꯟꯗ ꯍꯥꯏꯔꯝꯃꯒ ꯍꯥꯏꯔꯛꯄ ꯃꯉꯣꯟꯗ ꯂꯧꯅꯤ ꯍꯥꯏꯗꯤ ꯍꯥꯏꯗꯤ ꯄꯥꯝꯃꯦ ꯍꯥꯏꯗꯤ ꯍꯥꯏꯌꯦ ꯄꯥꯝꯃꯦꯗ ꯍꯥꯏꯌꯦ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯑꯗꯨꯀꯥꯟꯗ ꯂꯩꯁꯥ ꯃꯄꯨꯡ ꯐꯥꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯃꯣꯏꯅ ꯊꯤꯅ ꯍꯜꯂꯦꯕ ꯃꯣꯏꯅ ꯊꯕꯛ ꯇꯧ ꯂꯥꯛꯀꯥꯟꯗ ꯑꯩꯈꯣꯏꯗꯤ ꯉꯥ ꯐꯥꯕ ꯆꯦꯜꯂꯦ ꯃꯇꯝꯅꯦꯕ ꯆꯍꯤ ꯀꯌꯥꯅꯣ ꯂꯩꯔꯛꯏꯗꯣ ꯄꯣꯔꯣꯝꯄꯥꯠꯇ ꯄꯣꯔꯣꯝꯄꯥꯠꯁꯤꯗ ꯆꯍꯤ 2-3 ꯁꯨꯔꯝꯗꯧ ꯃꯥꯜꯂꯦ ꯆꯍꯤ 3-4 ꯍꯦꯜꯂꯦꯍꯦ ꯑꯩ ꯂꯧꯒꯤ ꯃꯇꯨꯡꯐꯥꯎ ꯂꯩꯗꯨꯕ ꯂꯩꯕꯨꯗꯤ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯅꯨꯄꯥꯗ ꯑꯗꯨꯝ ꯉꯥꯎꯔꯤ ꯑꯗꯨꯝ ꯈꯪꯅꯔꯛꯑꯦ ꯑꯩꯈꯣꯏꯁꯨ ꯑꯩꯅ ꯏꯁꯩ ꯁꯛꯄ ꯆꯠꯆꯔꯝꯃꯦ ꯃꯌꯥꯝ ꯂꯨꯍꯣꯡꯕ ꯆꯠꯂꯦ ꯗꯨꯔꯒꯥ ꯄꯨꯖꯥ ꯃꯇꯝꯗ ꯗꯨꯔꯒꯥ ꯄꯨꯖꯥꯒꯤ ꯑꯗꯨ ꯑꯣꯖꯥ ꯑꯃꯅ ꯄꯨꯊꯣꯛꯄꯤꯗꯅ ꯂꯨꯍꯣꯡꯕꯁꯨ ꯆꯠꯈ꯭ꯔꯦ 2-3 ꯆꯠꯂꯝꯃꯦ ꯌꯥꯝꯅꯗꯤ ꯍꯦꯟꯅ ꯆꯠꯂꯝꯗꯦ ꯃꯥꯏ ꯏꯁꯩ ꯆꯠꯄꯒꯁꯤ ꯑꯩꯁꯨ ꯑꯗꯨꯝ ꯌꯥꯎꯍꯧꯔꯤꯅꯤ ꯑꯗꯨꯝ ꯏꯟꯅꯔꯦ ꯑꯩꯅ ꯅꯪ ꯏꯁꯩ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯂꯥꯏ ꯋꯥꯡꯃꯗ ꯂꯥꯏ ꯍꯔꯥꯎꯕ ꯆꯠꯇꯣꯏꯅꯦ ꯑꯩ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯏꯁꯩ ꯁꯛꯄ ꯆꯠꯄꯗ ꯑꯗꯨꯝ ꯁꯪꯉꯦ ꯃꯥꯏ ꯏꯁꯩꯁꯤ ꯇꯥꯕꯗ ꯑꯩꯅ ꯍꯣꯏ ꯑꯥꯔꯊꯕꯨꯗꯤ ꯂꯣꯏꯅ ꯈꯪꯗ꯭ꯔꯒꯁꯨ ꯈꯔ ꯃꯈꯩꯗꯤ ꯑꯗꯨꯝ ꯈꯪꯉꯦꯕ ꯑꯩꯁꯨ ꯑꯩ ꯅꯨꯄꯤꯕꯨ ꯊꯥꯒꯠꯂꯦ ꯍꯥꯏꯕꯒꯤ ꯋꯥ ꯅꯠꯇꯕ ꯃꯈꯣꯟꯁꯤꯁꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦꯕ
บางคนที่ยำเพลแบบ 망원다 해당되나 쌌다고 누가 갑자기 슬쩍 그자 누가 뒤다가 좀 나왔더냐 또 공항공다 그래가지고 아 망원다 해당되나 문 잘려놔도 이래 เยอะๆอันนี้มันอ่ะที่ชอบประกาศนั้นบางคนตากันดิมันสิมาอุ้ยต้องมาลิดาให้นะมานะสักทีพวกสิชัตรก็ชูใช่เฮกมาดูเฮกชอบประกาศนะมางักแต่อุ้ยวิ่งนี่ไงแบบ 집에 짱나 잘라이라며 슬쩍 겁니다 잘라이라며 맞아 누가 갑자기 슬쩍 부자라자 이래 해봐 이제 뭐라 괜찮아 hay sao bên nhà quả nói chung là con chơi là con làm một xẻ nhắc nặng bên này bạn hay chứ hay cả đây làm bạc to ada cái nạc ăn na ayun mo ba jadi mo office na do hekman nindo ba yung CM naคนมันนะไอ้กูเทกูเก่าว่าจ้าจะจ้าแล้วก็เรียนเริ่มชาตอนนั้นเลย คุมบดีอาทำนะ 아주 좋고 저런 생각에 단단히 다 미리매 망바두다 미캉이네 바깥다 나마고 아이 단단한 사람 많아 아 뭐 이게 잡았다 문나 미리 문나 좋아봐 내가 거기 짜인 타면 됩니까? 짜인 타면 됩냐? 그냥 앉아 나올 거게. 일단 자리 저기 뭐 오시드나? ngang pura tu na sakra khanya la de bera ka ne na lại có mẹ pura pat ha commander lại qua tôi còn coi kia cái tên nó tao phải đua tên này nè tôi đã phao ra lại nè còn cái được phao ra ở đây phao lúc bên phao cái này thằng bằng gồm phao tôi đã nô căn tạm nhỉ tại phút cho trời này em nhau phút chả phải không hoa đó gari du lối nè cái nó tàu rồi em ăn mà cái mà tao chịu không có mấy tiền ăn bên nè nó thì bây giờ không cần đi cái nào không có lên tập vậy lấy cây nữa vậy cuồng bây giờ đã ô tô sụp này ô tô không lên làm mà ấy thì làมันฉันตัวเป็นเช่นเดียวนะฮะฉันตัวเป็นที่ไหนเนี่ยโอเคว่าคือก็มาทำให้ตัวเราค่อยๆว่าค่อยๆฮะชอบจึงบอกจึงขาดอันนี้เนี่ยอยู่จากยางปานมาทำเนี่ยแบบนี่นั่นแหละประกันอ่ะผู้ชันโจเกะมีแบบแบบเนี่ยแบบดูจริงนะแบบไอ้ว่าคันแต่นักยามครั้งจริงเนี่ยฮะสุกการคันเดียแบบมาในไอ้ในโยเราไม่ได้โยละโยเราก็โยเลยน้าก็เนี่ยฉันโจเกะคนจะเริ่มจะต้องเผาจะเริ่มจริงอยู่นมได้เบาแล้วแหละไม่เราช่างน้ำเลยนะเราบังคับมาป่านนี้เราปลุกมา ดูสิคุยลงเนี่ยปั๊มลง
ꯑꯗꯨꯅ ꯃꯌꯥꯝ ꯈꯪꯅꯈꯤꯕ꯭ꯔꯥ ꯑꯗꯨꯕꯨ ꯑꯗꯨ ꯃꯇꯝꯗ ꯑꯗꯨꯛ ꯋꯥꯅꯤ ꯆꯤꯡꯗ ꯁꯨꯃꯥꯏꯅ ꯂꯩꯔꯛꯀꯅꯤ ꯃꯥ ꯂꯩꯁꯦ ꯆꯤꯡꯗꯅꯤ ꯆꯤꯡꯃꯤꯅꯤ ꯀꯥꯏꯅ ꯑꯗꯨ ꯃꯇꯝꯗ ꯀꯩ ꯍꯥꯏꯇꯥꯔꯦ ꯈꯟꯖꯗꯕ ꯍꯥꯏꯇꯥꯔꯦ ꯏꯁꯥꯗ ꯉꯥꯎ ꯉꯥꯎꯕ ꯄꯣꯠꯁꯦ ꯄꯨꯄꯥꯟꯗ ꯄꯥꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯈꯟꯖꯔꯨꯗꯕ ꯆꯍꯤ ꯇꯔꯥꯃꯉꯥ ꯃꯄꯨꯡ ꯇꯔꯥꯇꯔꯨꯛ ꯃꯆꯦꯠꯇ ꯑꯩꯅ ꯄꯥꯜꯂꯛꯄꯗ ꯑꯩꯈꯣꯏꯅ ꯀꯣꯟ ꯃꯦꯔꯦꯖ ꯇꯧꯕ ꯆꯠꯄꯗꯣ ꯆꯍꯤ ꯁꯨꯗꯦꯅ ꯌꯥꯅꯗꯦꯗꯅ ꯀꯅꯥꯝꯈꯣꯏ ꯌꯦꯠꯅꯩꯕ ꯑꯗꯣ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯈꯔ ꯕꯦꯔꯥ ꯂꯥꯛꯀꯅꯤꯅ ꯆꯥꯗꯅ ꯌꯦꯠꯅ ꯈꯔ ꯑꯩꯈꯣꯏ ꯇꯩꯅ ꯍꯥꯏꯅꯔꯒ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕ꯭ꯔꯥ ꯂꯩꯈꯔꯦ ꯑꯗꯨꯝ ꯆꯤꯡꯗ ꯑꯗꯨꯝ ꯍꯧꯖꯤꯛꯇꯤ ꯈꯜꯂꯨꯔꯒ ꯍꯥꯏꯔꯛꯑꯁꯨ ꯀꯩꯁꯨ ꯀꯥꯏꯗ꯭ꯔꯦ ꯑꯩꯈꯣꯏ ꯄꯥꯅ ꯑꯩ ꯆꯦꯟꯕ ꯀꯥꯟꯗꯀꯣ ꯑꯩꯈꯣꯏ ꯄꯥ ꯀꯩꯅꯣ ꯇꯧꯔꯒ ꯊꯥꯡꯒ ꯐꯦꯡꯉ ꯂꯩꯔꯝꯃꯦ ꯃꯔꯤꯡ ꯀꯛꯀꯅꯦꯅ ꯊꯥꯡꯒ ꯐꯦꯡꯉ ꯂꯩꯔꯝꯃꯦ ꯑꯗꯨꯏ ꯀꯛꯀ ꯍꯥꯠꯄꯅꯦꯅ ꯃꯌꯥꯝ ꯀꯛꯇꯤ ꯀꯛꯍꯧꯗ꯭ꯔꯦ ꯍꯧꯖꯤꯛ ꯏꯕꯥꯅꯤꯁꯨ ꯍꯧꯖꯤꯛ ꯑꯗꯨꯝ ꯄꯥꯟꯅꯔꯦ ꯀꯛꯑꯒꯗꯤ ꯑꯩ ꯁꯨꯃꯥꯏꯅ ꯆꯥꯛ ꯆꯥꯔꯝꯃꯣꯏ ꯃꯌꯥꯝꯗ ꯎꯔꯝꯃꯣꯏ ꯀꯛꯑꯝꯃꯒꯗꯤ ꯀꯩꯅꯣꯗ ꯃꯊꯛꯇ ꯀꯥꯔꯝꯃꯅꯤ ꯑꯗꯨ ꯃꯌꯥꯝ ꯂꯨꯍꯣꯡꯗ ꯌꯥꯔꯣꯏ ꯀꯥꯏꯅ ꯇꯧꯔꯛꯇꯅ ꯂꯨꯍꯣꯡꯕꯗꯤ ꯁꯨꯃꯥꯏꯅ ꯈꯨꯗꯛꯇ ꯉꯝꯃꯔꯣꯏꯅ ꯂꯧꯈꯠꯂꯦ ꯑꯗꯨꯗ ꯑꯩꯈꯣꯏ ꯃꯥꯅꯁꯦ ꯄꯤꯔꯣꯏꯗꯩ ꯍꯣꯠꯅꯕ ꯑꯗ ꯑꯩꯅ ꯁꯨꯝ ꯌꯥꯗꯕ ꯅꯨꯄꯤ ꯑꯃꯒ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯌꯨꯝ ꯄꯥꯜꯂꯗꯤ ꯆꯤꯡꯒꯗꯤ ꯂꯣꯏꯔꯦ ꯑꯗꯨꯅ ꯆꯤꯡꯃꯤ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯑꯗꯨ ꯂꯩꯔꯅꯤ ꯑꯗꯨꯀꯥꯟꯗꯗꯤ ꯂꯨꯄꯥ 10,000 ꯄꯤꯕꯒꯥꯏꯁꯦ ꯌꯧꯔꯦ ꯂꯨꯄꯥ 10,000 ꯍꯥꯏꯕ 9,00,000 ꯄꯤꯌꯨ ꯍꯥꯏꯕ ꯃꯥꯅ ꯐꯣꯟ ꯇꯧꯔꯛ ꯐꯣꯟ ꯇꯧꯗꯦ ꯐꯣꯟ ꯂꯩꯇꯦ ꯑꯩ ꯐꯣꯟ ꯂꯩꯕꯒꯤ ꯋꯥꯈꯜꯗꯅꯤ ꯂꯥꯛ ꯑꯗꯨꯝ ꯀꯧꯊꯣꯛꯑꯦ ꯄꯩꯁꯥꯗꯣ ꯌꯥꯝꯃꯜꯂꯦ ꯍꯥꯏꯌꯣ ꯃꯥꯅ ꯄꯩꯁꯥ ꯌꯥꯝꯃꯜꯂꯦ ꯂꯨꯄꯥ 3,000 ꯌꯥꯅꯈꯤꯕꯅꯦ ꯌꯥꯝ ꯍꯣꯡꯉꯗ꯭ꯔꯃꯦ ꯍꯧꯖꯤꯛ ꯃꯇꯝꯗꯗꯤ ꯍꯥꯏꯔꯗꯤ ꯑꯩꯁꯦ ꯃꯥ ꯂꯨꯄꯥ 3,000 ꯂꯩꯕꯅꯦ ꯈꯪꯗꯦꯍꯦ ꯑꯩꯗꯤ ꯂꯨꯄꯥ 3,000 ꯍꯦꯟꯕꯅꯤ ꯑꯩ ꯄꯤꯈꯤꯗꯦ ꯍꯦꯟꯅ ꯍꯥꯏꯕ ꯅꯪ 50,000 ꯍꯦꯟꯅ ꯄꯤꯈꯤꯕꯅꯤ ꯑꯗꯨ ꯃꯗ ꯂꯨꯄꯥ 10,000 ꯍꯥꯏꯔꯒ ꯉꯝꯃꯣꯏ 50,000 ꯍꯥꯏ ꯃꯌꯥꯝ ꯑꯗꯨ ꯃꯇꯝꯗꯨꯗ ꯂꯨꯄꯥ 50,000 ꯆꯠꯅꯗ꯭ꯔꯤ ꯍꯧꯖꯤꯛ ꯃꯇꯝꯗꯗꯤ ꯂꯨꯄꯥ 1,00,000 ꯃꯌꯥꯅꯦꯕ ꯂꯨꯄꯥ 50,000 10 ꯍꯥꯏꯕꯗ ꯌꯥꯝꯃꯜꯂꯦꯅ 3,000 ꯂꯣꯏꯅꯈꯤꯕꯅꯦ ꯃꯥꯏ ꯃꯈꯨꯠ ꯆꯪꯈ꯭ꯔꯀꯥꯟꯗꯒ ꯄꯩꯁꯥ ꯌꯥꯝꯃꯤꯒꯥꯏꯌꯦ ꯑꯗꯨ ꯃꯇꯝꯗꯗꯤ ꯁꯅꯥ ꯁꯟ ꯑꯃꯗ 1,500 ꯄꯤꯔꯦ ꯑꯗꯨ ꯃꯇꯝꯗꯗꯤ ꯁꯅꯥꯗꯤ ꯑꯗꯨꯒ ꯄꯩꯁꯥ ꯌꯥꯝ ꯇꯥꯡꯗ꯭ꯔꯦ ꯎꯄꯨꯗ ꯎꯄꯨ ꯑꯃꯗ 1,500 ꯑꯩꯁꯦ ꯑꯎꯟ ꯎꯄꯨꯁꯦ ꯑꯃꯨꯡꯗꯨꯅ 4,000 4,000 ꯀꯩꯅꯣ ꯂꯩꯕꯤꯔꯦ ꯃꯥꯒꯤ ꯑꯋꯨꯟꯄꯣꯠ ꯍꯧꯖꯤꯛ ꯐꯥꯎ ꯂꯩꯔꯤ ꯑꯩ ꯄꯨꯠ ꯊꯝꯃꯦ ꯑꯩꯅ ꯐꯃꯨꯡꯁꯨ ꯂꯩꯔꯤ
cô tôi mìnhจะล้วนไกลเจอกันละมันจันปานะนุ่งเชียนะล้วนมาสมิการนับสลับทำกันละนุ่งที่นุ่งเชียไหมใส่เดียสิ่งมีอะไรดำไม่ทราบแล้วนะมันเตะกับจันนาบีอันนี้คุยหมายแล้วก็พี่ได้อินดีกว่ามันยังไงบีอาจจะพูดเลยดีกว่า เลยไปเนี่ย ทำบาลเลยโคทำบาลเลยโพพี่เกมันดีกันนะพี่เกได้เลยบางคำจะตะบกี้พี่เกมันดีกันในมันหาพี่ที่พูดอะไรเนี่ยพี่เคยทำนะไอ้ก็เคยไอ้ใช้ชามบกี้พี่ป้าบ้าแล้วหาเราพี่ไปรุ่มมาจนอยู่ได้นะรถพี่โทษอะไรไม่คนด่ามันยังได้เลยระบุชิบุก็อยู่กันนั่งอยู่ตัวนอนน่ะลูกไปพี่ใครกันล่ะลูกไม่รู้มั้งอะไรตัวนู้นสิเนี่ยรู้จักเนี่ยพี่เลยอะไร น้ำแม่คนน่ะเราอยู่ที่ยำนุ่งชีด้ะเคยน้องมังงี้อายุกี่จักจันอะไรแต่บุกี้เชียงอะไรแต่บุกี้ไอ้หนุ่มพี่ดูนะเคยซึ่งจันแล้วก็มานะรูปลมดะชิงเย็บปูแล้วก็พุงเย็บมาทันดะแล้วนะมาทันจะเสียกีเลยเนี่ยนะไอ้นะตัวมันจะเล็บก็ต้อง งาเปรี้ยว ยังหัวบะไอ้ตัวก็ไอ้ตัวกันในสานุปีอันเสียเว้ยมันหายไปเด็กหายไปแต่บุกเคยว่านี่บางอย่างทั้งนบะก็นูจะลอยนะประมาณนั้นทำดีแล้วมั้งก็ กีฬาจะสมัครทำอะไรนะ ไอ้นะเราโหระก็มานะตุ้มเอาคุณเปิดจากเนาะคุ้มgibiตุ้มya udah pau ai na u ba pau adum utung benda ai na le ba gaตุ้มยิงกันแล้วบ่abadi ma than tin ni na ma ju ki ra ni ma than da chat pa ju ngai ra ma ro ai naตุ้มutung benda tho gaตุ้มยิงกันเลยบ่มานะคุณลักจังหรือพอต้องยิงอะไรแบบไอ้เฮ้ยไม่ยามนะวุฒิว่าคันเดบุเดชื่อว่าได้บุเดให้ขลังกันนี่ awan ngai hak wari aja ni ko warak pada ina am warak ya da now pulang sa so itagum ningon de low raga kopaga mam sa bagi lengoi laina na ba sanu laina na ba rang laina na ba hin thum tom de ai pulang ningon de low raga kopaga khong pa laga yon jarak paneรู้มาตำได้เด็กอายุเชียงรายกันไหมมาเด็กมาคุยมาหน้าบุตรีกันก่อนไม่คันเด็กมาหน้าบุตรีนี่วันกันเราโตตัวเป็นยามตัวเป็นนี่นะอันนั้นเราค่อยปีเราเนี่ยเราค่อยปีกี้มาดูสินเอาไอ้ที่ยามน่ะดีคุยบ้ากี่ไม่ยามบ้ามันเอาหนุปาจังนะมาที่เขาจะปานกันนี่หายไปกี่อันนั้นยามน่ะเอาว่าบ้าใส่หน้ายามปีกี้ดูฮัจิตีร้อยน้ำมาไอ้บุญหงสีเราเป็นมาทำแต่น้ำมันร้อยมาไอ้บุตรทารร้อยจัดกันนะลาลักไม่ยันไปยังแพ้แบบไอ้ไปยังแพ้แบบน่ะไม่ยันไปเงี้ยหลานแต่บะมาต้องมายังอุรกไปตัวร้อยหงสีเราไปให้ได้แล้วนะมาจะไม่ใช่ในปีโลเวนะ
Khoi mana jam chawa ai jongu timi da palena imai bana jo aga nung dai na jo si gre na ko ba jaw na ji sa phu ai bene ba nung jam si ya jam na ma taraga punsi je lela kan hai ba bok ai mang da mangu de ando haje ju po ai ni pa ni am nung si bi ja mari po na ron mari tana le ni ja no mata inamda ku pa na tha de chuk matik lu na daw be kana ba an daw be kanong si yaman na lang ta mabuk fataba yawna niya daw. sa lu gara Ha? Silya. ku fataba na te ko ma adum warak pa matam da di mingon da ta na yadam na warak pa matam da di mingon da ta na yadam ma hon ta na sa Huwag ka na di. Koy siya mo na hula. Huwag ba ba? iba ni Wala. hayo iba ni hayo Bani huwag pa siya. Ang sulay sila kumtaw. Na su na hita ba sabadi atam na. Mingonda chieng je hong kan na so. Koy siya laytam nina. mga mo Singbang mo hena. Adong kanlaga. Ang mukha kan na so. Nina mata so pibirak siya ba. Ado kan na di. Yam na nungsi. Nungsi ba ai di. le ching hang ba pa da mana awa thabi me hega uti thong hambra super ching pa yaroi apa bana ta di super ching pa yaro ga har pa mit tapi o da ko ai ja la tak to thong ga ma de khang dam na cha cha ba ta ma de chara hen ba chu hen jarak te ba kai na ai lo ba de hen ba ta wa jar ga chu karam jin bi da ba ta ne wa ra jo no hai ma ta un thok pe ba hai ta ra ado kau ba de namwa ai lo ba de ma se wai chieng lai na chieng pi bi da ja ge hanga jo no ma ta gom na ani ma cha ka no tar ga sakra happy ko pio ha ba da khangja jano masinu pi je lo ba gi wa ha ba ma na wa ja jano ha ba ge kana da cha gi bu phut la ga pa thora kem na ado bu ma ado li wa khan bok ta ai nung si ba do ya nung si ga ado wa khan amuk ma mo da to pa wa khan hong gi ba lai te ba ro ma min na da ai lo ba da ju ma ju wa ai ju Sampra ji mi jam ching ye. Jam chile. ama to ba uti dro sa le ai di sa gem pomre sangara ti uti Uti sa ya? cha da Ini ngamara. hao ra cha ba Oi hao bu. ai gem pom le ma to ga Chagin po majin. Kana hao is. Uti sa hao ya ba. Hao na. Chagin po masa is. Chandre wa pukse. apa ya ta asili ka ngo de yawe ba ko do ngam dre me nyai kwa
와봐 뭐 ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯕꯗꯤ ꯅꯠꯇꯕ ꯑꯗꯨꯁꯨ ꯍꯧꯖꯤꯛꯇꯨꯅ ꯀꯩ ꯀꯩꯅꯣ ꯁꯨꯔ ꯈꯣꯠꯂꯒ ꯄꯩꯁా ꯇꯥꯟꯕ ꯌꯥꯕ ꯈꯣꯠꯄ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯈꯣꯡ ꯇꯦꯛꯄ ꯈꯨꯠ ꯇꯦꯛꯄ ꯅꯠꯇꯕꯅꯤ나 ꯑꯗꯨꯝ ꯑꯩꯈꯣꯏꯁꯨ ꯁꯨꯕ ꯈꯣꯠꯄꯗ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯦ ꯌꯨꯝꯗ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯉꯩꯗꯗꯤ ꯆꯦꯡ ꯈꯩ ꯄꯥꯏꯗꯦ ꯃꯥꯟ ꯇꯝꯕꯤ ꯑꯗꯒꯤ ꯋꯥꯏ ꯇꯩꯕ ꯃꯨꯟꯁꯤꯅ ꯍꯩꯔꯛꯇꯦꯕ ꯌꯨꯝꯗ ꯑꯩ ꯇꯧꯁꯨ ꯇꯧꯍꯜꯂꯛꯇꯦꯕ ꯏꯃꯥꯅ ꯐꯧ ꯁꯨꯕ ꯏꯃꯥ ꯏꯕꯣꯛꯀꯤ ꯎꯔꯤ ꯌꯨꯝ ꯄꯥꯜꯂꯀꯥꯟꯗ ꯎꯔꯤꯗꯨꯅꯦ ꯆꯦꯡ ꯀꯛꯄ ꯐꯧ ꯁꯨꯕ ꯃꯥꯁꯦ ꯍꯩꯇꯕꯅꯤꯅ ꯑꯩꯈꯣꯏ ꯏꯃꯥꯅ ꯁꯣꯏꯗꯅꯃꯛꯀꯤ ꯆꯩꯔꯛꯑꯅꯦꯅ ꯑꯩꯅ ꯂꯣꯟ ꯂꯣꯟꯅ ꯑꯗꯨꯝ ꯇꯝꯕꯤꯕ ꯅꯨꯡꯗꯥꯡꯗ ꯃꯤ ꯂꯩꯇ꯭ꯔꯀꯥꯟꯗ ꯆꯦꯡ ꯍꯩꯕꯗꯣ ꯃꯌꯥꯝꯁꯦ ꯃꯆꯧꯗꯣ ꯃꯈꯥꯗ ꯄꯨꯗꯩꯌꯦ ꯃꯊꯛꯇ ꯃꯤꯅ ꯀꯞꯄ ꯃꯥꯟꯅꯗꯅꯤ 사르사르가 수만 해이거든요 수만 저도나 손다 깎거든요 하이버도 이마이 빠만 사라 이거 너무 많아도 원랑 용접바 만 산독다나 준비되네 봉 어홈 머리 자 근데 돈 막으면 원랑 코빠다고 원랑 코빠다 बस खोमन हानगेदना अहिंसु तुम मजा अब चला वाह काम 그러니까 분나 좀 빨리 비가 보라고 믿는바 아 사장에게 구이나 좀 막아 좀 했으면 봐 마나 ngân 맞아 xe lâm đời thì mà nó hồi cái lão lo nè mâm bên nè cái nó bị bay được bà chinh nó chặt vào vô hay tầm nè put arum bây giờ ai nào đúng put thằng gà parking pop ai nào thiên bị lắm bà ai nào không cả cái bà qua bên trang đó chân đất bôi lên ngay đây từ nè riêng mà chú mà blue mà chú mà nam mà chú mà raเลยแบบอะไรก็ได้ตรงแบบนี้จริงๆนะอ้นยังไปได้ละแล้วก็ใช้จัดมินเนี่ยไปอีมาเป็นน่าจะข้างแบบไอ้อีกไก่ไปจังตัวตัวกว่าไรไอ้สักก็ไอ้ที่ไรแต่ไปนี่ก็ตัวมันตัวนี่มันมังตัวไก่มันนะสักก็ไอ้ฉันนั่นโจน่าใจน่าเนี่ยพยายามจะโดนจ้าหน่อยlại tao mới sang rồi mày làm đấy lấy tiền hay gì đấy hai bữa tôi bây giờ trầm này nó ôn nó để nó hai bạn đúng rằng qua bài rồi qua rồi chú hay cho cái nào chú ninh ba người ta người chúng ta lọc xuống dưới này nè nhưng mà tầm bữa nào chỉ số là chỉ để thành tông đi phần hai bây giờ ai cuộc cho chú có ngâm rồi bài trả là ngang ngồi rồi kìa làm quay vậy anh này trên năm ngang ngồi nhìn pan bị cái nó cha dừng bà dừng chú dừng bà bây giờ phật nhẹ gian ta nè nhưng pan gì hay rồi ai tung đi xin hốt tại vì ai số cái đó nông cái đó mà khăn đồ mình là khá là pan bây giờ nè phải về số ra haki Iran cái tàu ở đâu nè thế tung lên thì khăn ra tung đầu qua bạ cái tàu bạ đầu quả đã chỉ bài ra đấy anh để băng băng như thế chúng bạn nó mày mà mang chúng bạn liệp bạ rồi chúng bạn phăm mang gắn lại có nhà hay gì anh mang được không mang thế làm chi
ꯉꯥꯟ ꯄꯥꯅ ꯑꯃꯨꯃꯝ ꯑꯅꯤ ꯄꯤꯔꯛꯑꯒꯁꯨ ꯑꯅꯤ ꯌꯣꯟꯊꯣꯛꯑꯒ ꯆꯥꯛ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇꯗꯅ ꯀꯩꯅꯣ ꯇꯧꯔꯒ ꯌꯣꯟꯊꯣꯛꯑꯒ ꯆꯥꯛ ꯌꯣꯟꯖꯔꯛꯑꯦꯕ ꯑꯗꯨꯒꯨꯝꯕ ꯈꯜꯂꯨꯔꯒꯗꯤ ꯌꯥꯝ ꯅꯨꯡꯁꯤ ꯏꯆꯤꯟ ꯏꯅꯥꯎ ꯅꯨꯡꯁꯤꯕ ꯄꯨꯟꯁꯤ ꯑꯃ ꯑꯩꯁꯦ ꯍꯧꯈꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯁꯨꯃꯥꯏꯅ ꯐꯝꯃꯒ ꯁꯨꯃꯥꯏꯅ ꯇꯧꯔꯀꯅ ꯑꯩ ꯋꯥꯈꯜꯗ ꯈꯜꯂꯨꯕ ꯅꯠꯇꯦ ꯑꯌꯨꯛ ꯆꯥꯅꯤ ꯅꯨꯡꯗꯥꯡ ꯍꯦꯜꯂꯦ ꯅꯨꯡꯗꯥꯡ ꯆꯥꯅꯤ ꯑꯌꯨꯛ ꯍꯦꯟꯗꯅꯀꯣ ꯑꯗꯨꯐꯥꯎꯗ ꯑꯩ ꯅꯨꯄꯥꯗꯤ ꯁꯦꯡꯅ ꯍꯥꯏꯕꯗ ꯃꯥꯗꯤ ꯆꯔꯥ ꯍꯦꯜꯍꯟꯗꯦꯕ ꯃꯥ ꯍꯦꯟꯕꯁꯨ ꯑꯩ ꯂꯧꯗ꯭ꯔꯤꯉꯩ ꯍꯦꯟꯖꯔꯛꯇꯦ ꯑꯗꯨꯒ ꯍꯦꯜꯂꯒꯁꯨ ꯑꯩ ꯂꯧꯈꯤꯕ ꯃꯇꯨꯡꯗ ꯍꯦꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯌꯦꯡꯁꯤꯟꯕꯤꯗꯕ ꯑꯗꯨꯅ ꯃꯥꯗꯤ ꯆꯥꯛꯁꯦ ꯑꯩꯅ ꯑꯌꯨꯛ ꯆꯥꯒꯗꯧꯕ ꯆꯥꯛꯁꯦ ꯃꯥꯒꯤ ꯅꯨꯡꯗꯥꯡꯒꯤ ꯊꯝꯕꯤꯑꯦꯕ ꯑꯩꯗꯤ ꯑꯌꯨꯛꯇ ꯆꯔꯥ ꯍꯦꯜꯂꯒ ꯃꯥꯒꯤꯗꯃꯛ ꯊꯝꯕ ꯃꯥ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯄꯤꯖꯩꯕ ꯑꯩꯅ ꯑꯉꯥꯡꯁꯤꯡꯁꯤꯒ ꯑꯩꯗꯤ ꯌꯥꯝꯕ ꯌꯥꯝꯗꯕ ꯆꯥꯛ ꯆꯥꯛꯈꯨꯝ ꯑꯃ ꯑꯅꯤ ꯑꯗꯨꯝ ꯆꯥꯗꯕ ꯆꯥꯕꯗꯤ ꯌꯥꯗꯦ ꯁꯨꯡꯉꯝ ꯉꯝꯗꯦꯕ ꯏꯁꯥꯁꯦ ꯁꯤꯗ ꯇꯣꯛꯑꯁꯦ ꯑꯩ ꯉꯝꯗ꯭ꯔꯦ ꯌꯥꯝꯕ ꯂꯣꯏꯁꯤꯜ ꯂꯣꯏꯅꯃꯛ ꯀꯗꯥꯏ ꯅꯪ ꯎꯇꯤ ꯂꯣꯏꯗ꯭ꯔꯦ ꯑꯩꯁꯨ ꯎꯇꯤꯗꯤ ꯇꯪꯉꯁꯤꯜꯂꯦ ꯃꯌꯥꯝ ꯁꯤꯅ ꯏꯆꯥ ꯇꯣꯝꯕꯤꯒ ꯊꯝꯕꯤꯔꯒ ꯃꯄꯥꯟꯗ ꯉꯥꯏꯔ ꯂꯩꯔꯦ ꯑꯩꯈꯣꯏ ꯑꯃꯨ ꯆꯥꯎꯒꯦ ꯂꯣꯏꯁꯤꯜꯂꯦꯗ ꯁꯤꯗ ꯑꯃꯨ ꯆꯥꯎꯒꯦ ꯊꯝꯃꯒ ꯃꯌꯥꯝ ꯉꯁꯥꯏꯒꯤ ꯃꯌꯥꯝ ꯌꯥꯝꯕꯗꯣ ꯉꯝꯗ꯭ꯔꯦꯀꯣ ꯌꯥꯝ ꯁꯥꯎꯕ ꯌꯥꯗꯦ ꯀꯩꯅꯣ ꯇꯧꯕ ꯅꯠꯇꯦ ꯏꯆꯥꯅꯤ ꯑꯩꯈꯣꯏ ꯑꯃꯨ ꯆꯥꯎꯅ ꯌꯨꯝ ꯆꯥꯝ ꯂꯩ ꯃꯥꯒꯤ ꯊꯝꯕꯤꯔꯒ ꯃꯌꯥꯝ ꯑꯗꯨꯗꯤ ꯅꯪꯗꯤ ꯂꯣꯏꯁꯤꯟꯕ ꯎꯇꯤꯗꯤ ꯊꯝꯍꯧꯔꯦ ꯑꯁ ꯆꯥꯛꯇꯤ ꯂꯣꯏꯁꯤꯜꯂꯦ ꯑꯗꯨ ꯎꯇꯤꯗꯤ ꯑꯩꯗꯤ ꯆꯒꯦꯝ ꯄꯣꯝꯕꯅꯦ ꯎꯇꯤꯅꯤꯅꯦ ꯑꯩ ꯆꯒꯦꯝ ꯄꯣꯝꯕ ꯎꯇꯤꯁꯨ ꯈꯤꯇꯪ ꯉꯥꯏꯔꯦꯗ ꯂꯣꯏ ꯂꯣꯏꯁꯟꯈ꯭ꯔꯦ ꯑꯇꯩꯗ ꯑꯁꯤꯗꯤ ꯊꯨꯝ ꯌꯥꯛꯄꯩ ꯊꯝꯖꯔꯦ ꯃꯌꯥꯝ ꯀꯝꯄ꯭ꯂꯤꯠ ꯂꯣꯏꯔꯦ ꯉꯝꯗ꯭ꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁꯨꯗꯥꯏꯗ ꯑꯗꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯕꯥꯏ ꯕꯥꯏ ꯉꯥꯏꯃꯤꯟꯅꯔꯁꯤ ꯇꯧꯔꯁꯦ ꯕꯥꯏ 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 Con el caray